transplant tawbagi khudongchaba RIMS ta leire athubada thabak hauragani haina RIMS ki director Professor A Santana fongdokre. Manipur High Court na turendagi nunglengoi court pa amadi pekpa thingkhibagi mayokta sinmi singna National Highway thingduna khongjang changsinkhrai. Surrender singna chara henduna changsinkhiba khongjang police na thugaiduna mapung fahan khidre. Baby Sanami Sigi Matangda Semkiba JC ka Yanakiba Wafam Ngak na Chatre, postmortem tawbada Anoba Dr. Hapke Yakidre, postmortem tawkidre Irang Kansila Kadori. Amadi Mafam Kayada Mahiroi Baby Sanami Sigi Langla Langjin Puthok na ba taksiladuna, Miyam na Kongjang Sangsin Baleptri. Kurumjari Times of Manipur News miyang tabiri ba pumna po Elizabeth na taram nokchari hauze miyam da pau sandok na pizari kidney transplant tawbagi khudong chaba RIMS ta leire athubada thabak hauragani haina RIMS ki director Professor A Santana fongdokre wafam asi ngasi RIMS ki nephrology department ta pangthokpa paugi mifam amada fongdokhibani RIMS ki Medical Superintendent Professor CH Arun Kumar, Nephrology Department ki Professor N Sarat Kumar, Head in Charge Assistant Professor T Brozen Amadi, Department ki Dr. Kayasu Saruk Yaki. Director Professor A Santana Makha Taraduna, Northeast State ki oina ani shuba oina RIMS Infalda Super Specialty DM course hangba yare, chaliba academic session dagi haugadaba course asi punna chahi nipan changani, masigi manungda first year, second year amadi, third year da chahi ani oigani, aduga course loraga chahi ani amana RIMS sa senior resident oina pugani. Sit ani oiba course asina nephrology ki young doctor kaya puthokpa ngamlagani. Amoromda kidney layang naba mapalda wana chatpagi awaba du leitanaba RIMS sa kidney transplant tawbagi khudongchaba leiragani. Athubada thabak haunaba sem sare masina mapalda chatuna layang ba amadi matam paisa changadabadagi kanba ngamlagani haiki. RIMS Imphal shall be in the map of India where the brightest young doctor can pursue DM in nephrology. This will benefit tremendously to all the patients suffering from kidney diseases in Manipur and other northeast states and the neighboring country. In very near future in RIMS Imphal, kidney transplant program will be starting soon. It will be a boon especially for Manipur where there is maximum number of kidney failure patients. We would like to thank Ministry of Health and Family Welfare, Government of India. Manipur High Court na turendagi nunglengoi court pa amadi pekpa thingkhibagi mayokta changsilakpa khongjangi saruk ama oina ngasi ayuktagi Imphal Dimapur lambi paringda ngasidagi hautuna nunglengoi pektuna sintha panglamba sinmi singna general strike chathakhiba matam kaktaba general strike manungda National Highway lambi paringda Dimapur dagi lengoi puduna lakpa tata truck tararom khoisaung naraba apunba sinmi lup awang Sekmai Maikai Kanglatom Bigi Sinmi Singna Damdai Christian College Mamangda Haidoktuna Manghankrai General Stride Adubu Sawaladuna Awang Sekmai Maikai da Leiriba Khul Asigi Apunba Sinmi Singna Kanglatombi War Memorial Complex Manakta Lambi Mayai da Famjintuna Lambi Thinki Maduda School gi Angang Puba Gari Amadi Atai Natki Oiba Thauramga Mari Lainaba Natana Atai Gari Amata Chathankide Ngasigi khongjang adu da saruk yakibi lup asigi president na nunglengoi pektuna nomagi suraga chara tanba khakta natana angang sing lairik laisu tamhalibani masida court na atopa hingnabagi lambi amata pidana nunglengoi pekpa thingkhiba si yaningde athingba si lokthok triba fawba khongjang makhata na changsin baga loinana mapandagi pusilakpa lengoi sing thingbagi thabaksu mathakta changsin baga loinana haidoktuna manghangani haki अखोई दिमापुर दगी लेंगोई पुसिले बा नुंग करी mayam city अखोई ना अखोई की पंदम से सरकार ना नत्रगना
High Court ki ayaba ma pidri bhau di koi matam punamak Dimapur gi lapo lengoi se loi na thada gi loi na khotha gani khotha raga tumak manghan gi ni masidi ayaba sing si sarkar na loge hebra ratraga High Court na logi ge hebra madu koi karimata hanba leiro Sinmi Singna Kaukiba Matam Kaktaba General Strike Asibu Sawaladuna Santipur Maharani Tendongyan Amadi Faidingada Masing Yamlaba Sinmi Singna Lambida Thoraktuna Gari Sing Chathan Khidre General Strike Manungda Pamdaba Thodok Sing Thoktanaba Nupi Police Yauna Sekmai Police Amade Imphal West District Police Commando gi Kangbuna Akanba Section Thorang Lokhatli Lomi Singna Low Panba Ngamlaroidra Haina Mipainaramba Adu Khara Makhaidi Kokhanba Ngamle Haina RK Fortune Developers Private Limited ki Managing Director RK Rameshwar na Fongdokhrei RK Rameshwar ki mityeng makhada Pasoi Kendra gi manungda leiba Low Panba Ngamdana leiramba Lofam Kayada Lomi Singi yengduna Ising Chingnaba Pampibaga Loinana Lomi Singda Ising Fanghanbagi Thabak Chathari Lomi Singi Mateng Pangliba RK Fortune Developers Private Limited ki Managing Director RK Rameshwar Changangai Maningi Lokon Singh Ising Chingsinduna Low Panba Yahankrei Haukiba Thangza Numitagi Hauduna Ahing Nungthil Naidana Ising Chingbadagi Changangai Maningda Leiba Tamphakai Lokon Singnang Marak Lokon Amadi Lokhong Wang Mataba Lokon Singh Ngasidi Ising Leiduna Low Panba Yanare Lomi Singna Kokta Khut Haptuna Ahing Tumba Yanaramdaba Adu Khara Makhaidi Kokhanba Ngamle Haiki Kuibada leiba low yamna hona tobiduna ngasi ahangna pam khara puthokjaraga ising mayamgi longmi singi kitang saphana bidang tawjaba sida akhoi mayamna ho tobiduna ngasi nageta khara doisu low panba ngambagi mami amkhak tarakpasida ahak thawai hakchang yamna nungaijaba amasung thamoi nungda dumatik akhoi gi nungaijaba loina isoda patana tawjari thingi ba damsina sida laiba ising khong sina ising gek lai gai di khoi Project Bisin Gui Potopiba, now I'm so the Hajaraga. I don't want continuous to navigate proposal. I get it. You can talk like Jeremam Bakoja, low Japan, Marina, Koja, Kanjaram, Tamo, Arke, Rameswana, Potopidana, Pam, Bidana, how you sing the lady, low Panbaya Dore. All Manipur Surrender Hill and Valley Individual Surrender Welfare Association Manipur na Lengakta Tanduna Lakpa Wakasing Thabak Oina Pangthok Tabagi Mayokta Hause Kaisampat Laimajam Leikai Community Hall da Chara Henbaki Khongjang Sangsili Khongjang adu Sangsilingai Police na Thugai Khrei Khongjang adu da Saruk Yakiba Association ki member singna Lenga ki Maikai dagi Pikhiba Davi Singh ngasi fawada thabakta onthok pidri masina maram oiraga surrenderi Singh hingna bahona bada awaba kaya mayok na rehaki Ngasi Moreda Laiba Integrated Checkpost ICP gi holda Good Service Tax GST Havasi gi matangda workshop ama Central GST Imphal amadi Moreda Laiba Nifuhum do Shuba AR na sinduna pangthokhrei Thauram aduda IRS Joint Commission GST Imphal Karan Thapar Deputy Commissioner G Panmai Nifuhum do Shuba AR gi Commandant Sumit Sud Nifuhum do Shuba AR gi Town Commander RK Sharma ICP gi Manager Robin Gangte Saruk Yakhi Amadi Moreda Laiba Tongan ba business toriba sing dukan famliba amadi mahiro yauna oza kaya saruk yakhi ngasigi workshop aduda akhang ahai singna GST haibagi matangda wafam kaya ama thamduna sugaina khanghanki And for many years in this country taxation has had an inverted structure, has had its share of challenges, and that is why if anyone looks at the tax to GDP ratio, it is only still around 10 to 12%, while for developed countries and developed economies it is somewhere around 30 to 40%. Nonglai Film Production gi Tarataruk Shuba Production Manipuri Digital Film Thainagi Leirang Nungsibigi Yaifathoni Thoram Pangthokhrei Kong Badalaiba is Garden da Pangthokpa Yaifathoni Thoram aduda Film Forum gi Chairman Mangoljau Director Prakash Prafulo amadi Ojit Kumar na Thoramapu oina saruk yakhi Gokul Sani Nongthangambi Niki Ima Indo Modubala yauna saknaraba artist kaya na film asida saruk yagani cinematography da Ibomcha Irom amadi Boy Yaikhomni aduga editor na Surmangangni film asigi script screenplay amadi director na Bimol Fibongni film asida saruk yariba artist sing na fongdorakpada family play da yumpham oiba film asina samaj asida achoba paujel ama pigani haiki
Film asigi script, screenplay amadi director Bimol Fibona haikibada August thada horaga tha adumaktada miyamda fongbagi pandam thamli family play da yumfam oiba film asina miyamda kanaba mapinaba hotnabani haiki sem saba loiraga leijare na ithamjage ada miyamsu nonglai films ki 15 suba haidare trawarak subagi matungda tatuk suba oina putholiba thaini gi layang nungsibi haiba film asi miyamnasu ena sojo pibi baga loina mapung phana miyang ta binabasu director gi site gi thamjari thaina gi layang nungsibi haiba film ka bimol pibogi taraga taruk suba production oina puthoi stage ta mayamna hena haibira kanda film asi bu matang da nainara kanda film asi hena thuna puthoning bagi khaulang ba eagerness adu la kanda ke haitare akhoi da su tongning bagi listening bagi phibam se ohen bi haiba film ji thamjage adu yam interesting oigani film maming dagi hauna da aigi character da su kitang hana dagi anoba ama uba phangadrana ai chu angumba level da hona jage mayam su support to bi public sing da yamna choba message ama piba film ama ka oigani ado manungi oiba wari haitare manungi oiba wari sidi mayam plot film se yang akan doina plot khangminara se aduga film si busu achoba mai pakpa ama oina bagi da makta su aina story ma famdani jari thaina gi leirang nu shibi harba film asi mayamna yamna pamna yengnagani haina khali star ko act to minari ba midi dagokul adegi di dasani aduga nikiga aduga sigi film se mayam su support to bio aduga release tor kanda mayam punna bi eng taminasi Mahairoi and Baby Sanami sigi achumba langla langjin puthokna bataksiladuna ngasi Machalema school gi Mahairoi singna school gi gate mamangda wakan mifam chathakhiba wakan mifam aduda Mahairoi Baby Sanami si chingnaningai oi athuba matamda achumba wayal putho haina thaba placard sing sizinaki amadi minute ani tumina leptuna awaba fongdokhi Wakan mifam aduda saruk yakiba Mahairoi amana Baby Sanami si asigi achumba langla langjin puthokpa ngamdana lairiba si ngasigi lengak amadi school chalariba kangbu ani gi marakta aronba yanaba ama leirabra haibagi chingnaba leire haiba yauna wafam kaya fongdokhi nga standard of what authority ga anaraga mihat palosin bani hainingi misi asiga mari leinana tawrakpa thabak khuding makta masalema amasung masalema gi school na sakwat kani Standard Robert Higher Secondary School gi Mahairoi Ningthauzam Baby Sana misi da chenaramba yaba mioi khudimak police na fagatuna wahang pahong chathagadabani haina CPI Manipur State Council na lengak ta taksin khrei CPI gi State Secretary L Sotin Kumar na khudyek piduna thadorakpa cherol aduna makha taribadi misi asi party na thamoi sokna nungai taba poi amadi lumna lawi athuba matamda lengak na cabinet mifam puthoktuna misi asi gi case CBI da sinanaba warep logadabani hairakli amarom da CPI Local Council thangmaiban gi mihut singna leikhidrabi Mahairoi Baby Sana gi imung manungi mioi sing amadi JSC gi mihut sing unakrei khongjang sogatnaba warep lokrei Standard Robert Higher Secondary School gi teaching amadi non-teaching staff na ngasi leikhidrabi school adugi Mahairoi and Baby Sana gi thangmai banda leiba mayumda chatuna awaba saruk yakrei tungda school gi gate manakta athuba matam gi manungda misi asigi langla langjin putho haibagi dabi tawduna wakat mifam chathakrei khongjang aduda saruk yakhiba school adugi oza amana Baby Sana misi asi tasengna nungaite haiba yauna wafam kaya fongdokhi Koi langlaran ki topidana kana mara legono kana legono pedo lebang miyam da thangan bidana lebang miyam samam nari base to han bidana ai ya music lai chu kamna tambak phangdana lei rom hai roising su adugumba asumba wai lu phanga matu de lai chu tambak kun sa bisuna ma ka dai na khajadana koi jasing mai pe de sumba wakan kom si ona level cm ki puni chu jaraga athu bada waroi sin ama ko porappa yana na ba asumba na lani ko na ba khongje nyakhat pi da ma ni khomde ba Paugi Marathana Tenba Break Amalozari
Manipur University de affiliate tauba South Asian Institute of Rural and Agricultural Management Langjing Achouba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration, BBA, Nupa amasung nupi gi hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break matungda taram nokchari makha taba pauda ahum shuba Khelo India Youth Games mathang chahigi January thada Guwahati da pangthoknaba Assam ge Chief Minister Sarvananda Sonowal na chair logduna ahanba high power review meeting ama mahaki office ta pangthokrai. Sarvananda Sonowal na games asi masak thokpa ama ohenaba state ki lairiba department khudingna honaminaba taksinki. Mahakna Sports Authority of India Assam ki director Subhas Basumatari da games asi pangthokadaba mafam sing yengsinduna awat apa khangdoktuna matam chana semjin sajinaba pautak pikhi. Sports Department na sanaroi singi chathok chasin analayeng amadi leinanaba mafam sing ningthina thorang tawduna thamnaba sut haiki. Arunachal Pradesh ki Chief Minister Prema Khanduna ngarang Clean Green Arunachal Campaign lisingani taramapan hongdokrai state sinba thongna chathagadaba campaign asina lakliba pung kunmari ki manungda upambi chara lak ama thana ba pandam thamli ban mahosab ki saruk ama oiriba campaign asada lakadoriba chahi mangada upambi chara crore ama thagadori Zalongda leiba Art of Living ki campus pangthokpa hongdokpagi thoramda Prema Khanduna hai Arunachal Pradesh asi umang yamna leiba mafam amani adumangpu honglakliba malem ki khongser asida umang singbu yokhatuna kanana bagi wakhalonda thorang asi paikhatpani. Gujarat ki Ahmedabad laiba yum oina leinaba multi-storied building amada mai chakre Ganesh Genesis haina khangnaba building asi Ahmedabad ki Nirma University manakta laiba Jagatpur Gota gi mafamda laibani mai adu building adugi mathon manga subada gas cylinder pokhaibadagi haurakpani haini fire brigade amadi police ki kangbu mai adu kanana bahonari mai chakpa matam aduda building aduda chaurakna miyoi kunthra rom leiramgani hairi masigi manungda tara manga amadi kanba ngamkhi lemhauriba miyoi sing kanabagi thabak haujik faubagi oina kana chathari. Indian Meteorological Department ki report matung ina tha asigi kunthra fauba awang nongpok Bharat ki state sing yauna Bharat ki state kharada mayai oirap nong churaba yai hairi. Bihar ki Aurangabad district ki Satnadia forest ta security force ka khut thokna bagi thokdokta national ahum hatkhrei lekhidraba sing adudagi AK-47 rifle ama yauna nongmai amadi maru kaya phangba ngamkhrei. Manipur ki hanagi world champion boxer Laisram Sarita chahi asigi September amadi October thada ahanbo oina semgadaba International Boxing Association Athletes Commission gi candidate ama oina finalize tokre amaromda Bangkok ta chathariba Thailand International Tournament saruk yariba boxing sanaroi taru mayok nariba lamba singbu maithiba piduna semi final changba ngamkhrei. Ngasi ayu Kabul gi tongan ba mafam ahumda thokiba bom pokhaibagi thodokta nupi manga angang ama yauna miyoi tara sire nifu mathoina aso apan nangkhrei tamthiraba thodo adu Talibana chathakibani haina claim tokhrei. Tripura gi Naliabari village ki Champa Howar da pokpada ngariba angang nupi macha ama Selga mantik naraga yona bahona ramba matai manau ani police na fagat khrei police na thizin bada angang adu tha sigi taramapanda pokpani haiba khangba ngamkhrei. Nagaland gi governor oiramba PV Acharya bu ngarang Nagaland government na sinduna Kohima da laiba state banquet hall da pangthokpa thoram amada farewell pikhrei Naga Singh yaifa na sinba luchingba amani haina Nagaland gi chief minister na singthakhrei.
Nagaland gi tongan ba mafam da thamba ATM 18 dagi namtha kaya tawduna lupa crore ani makhai hena lokthokpada chenaba miyoi ahum makok chung police na fagat pangam khrei fagalaba miyoi sing adu Nagaland sing dagi ngaktani makhoi gi mathakta akan ba wahang pahong chathaba hokrei ngasi ayu phong khiba pawche singda kari kari maru eba paw yaw khibage habdu myam punam yeng taminasi Lamjingba Times Babysna misi yaningdaba phongdoktuna mafam kaya da wakat mifam chathakre mahairoi singna human sense semduna khongjang sangsinkhre nungleingoi pekpa thingba Imphal ukrul lambi matam kaktana thingjin gadawri chawkhatpa Manipur amagidabak BJP da member oibiu Salam Joy awatpa oja hapinaba mahairoi singna Human Right Commission gi office da thomjinkhre license pai daba dukan sing register taunaba nimit mangani gi matam pikre Sangai Express Babysna misi Khongjang lepte warep lawkre warden jail da Saitebama mihat ki wayal lauthok lagani Pokna firm Mahiroi singda leiriba potential sing puthokhan batangai fade Radyasyam Babysna misi CBI da sinabagi che phangdi fawba achiba hakchang lawroi Khongjang su handoktri JSC Keyhole surgery ki oina free life operative gallbladder week pangthok lagani MS Dreams MS Sibina self-help group singi dabag lawkhalatliba thaudang ministry na sakhangkhre Naharol gi thaudang DGP na Babysna misi CBI da sinanaba CS da taksinkhre Babysna misi home department na CBI da sinanaba warep lawre CM BJP na sarkar paigani asa tawriba Karnataka da president rule lakpa yabagi phibam da leire Child Rights Commission na su moto case lawkhatkre Nunglengoi suba yahanbiu haina wakat mifam sathakre CM Banglo tamna memorandum piba lakpada police na thingkre Chief Minister High Command na kausinkre Home Department na athuba matamda Babysna misigi langla langjin puthokpa ngamdabasi ikai ningai ni MSU Huyan Lanpao social media gi khuthang da tholokpa namthaki langda lamdam sigi miyoi kiya thubagi thodok khengat lakli Facebook ta marup oibagi maikhum uplaga Chandel dagi nupi amadagi lupa lakh humpurom gi senpham mat pikre Saitebama mihat ki matang da satharakpa case ki judgment reserve tawkre commission na case lawkhatuna education commissioner da notice issue tawkre law singu gi thabakta matam ga chunaba technology sijinaraga di pothok hengat hambangamgani Rajen Sana Laibak parliament mifam sangdokhibadagi MLA sing ningba kainare CM su Delhi da thungkre Sendrada North East ki DGP singi mifam pangthokre mayai kaba drug lalonba thingbada tengbangba yanakre Lemjanangai oirba State Literary Award RK Bubon Sanada piragani Hatagi tokan sada nifu hanbadi sub license pairamdre Isel Express tongan ba mifam yauduna ikangi yauna isu kaya pukhatlunaba CM Delhi pangkre Ratan yauna miyoi kun numit mangani gi manungda changjarakadabani as Ranjit Lona Labor Department da TTC register tawramba singna cooperative te register tawnaba su hotnaramle Inspector Mari ki pham hongdok hongjin tawkre Babysna gi matangda meyam gi mifamna warep taret lawkre Iraibak Babysna misigi achumba langlala jing puthu u haiduna makhata na khongjang jangsinki hotnaba kanbaga loinana aikhoida leiriba haisinga sing adu puthokpa mathau tai naf amasung police na drug ka konana fare loisilakpada maru bapa amukana pisari Kidney transplant tawbagi khudong chaba RIMS laire athubada thabak hauragani haina RIMS ki director Professor A Santana phongdokre High Court na turendagi nunglengoi court pa amadi pekpa thingkhibagi mayokta sinmi singna National Highway thingduna khongjang sangsinkhrai Surrender Singh na chara henduna changsin khiba khongjang police na thugaiduna mapung fahan khidrei Babysna misigi matangda semkhiba JC ga yanakhiba wafam ngakna chatre postmortem tawbada anoba doctor hapke yakhidre postmortem tawkhidre irang kansilakadori Amadi mafam kayada mahiroi Babysna misigi langla langjin puthoknaba taksiladuna miyamna khongjang sangsinba leptri
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ